Lakhipur online puthok saba December ki tang mapan thangja numit ki Khomjinba Pao tabirase ahan bata maroi papao Assam ki draft electoral roll puthokre hanadagi voter masing lakh ani gi mayada hengatle modutila thodoki matangda hearing chathakre athubada achuma wail fanglagani haibagi thajaba thamle Sribarda pangthokadoriba nupilal ningsing kumon asida miyamna aki tujungba yaudana saruk yabiu hairakle Rajya ki mahima singhi mantri Dr. Ranos Pegu hayeng nomaijing nimita silchar da thunglagadori amasung Lakhipur ahal marup ki mihut kangbo amana chakot thoranga mari leinaba wakacherolama Lakhipur sub district ADC ki khutangda pisingkhre Haujik mapungoi ba pau tabirase Assam ki draft electoral roll puthokre hanadagi voter masing lakh ani gi mayada hengatle Assam ki election commission na rajya sigi draft electoral roll ngarang puthokre nauna puthokliba photo yauba draft voter list asigi matungina rajya sigi voter masing hanadagi yamna hengatle anoba draft electoral roll asida hanadagi voter lakh amaga lising marfutara chatret ka taratret hengatle Hanagi voter masingna crore aniga lakh nipumathoi lising taramathoi chatrit ka nipuhumdoini aduga ngarang puthoki ba draft voter list asidana rajya sigi apunba voter masingna crore ani lakh nipuhumdoi lising aniga chamri ka humpu oire masigi manungda nupa voter na lakh kunithoi lising taranithoi chamri ka marfuhumdoini final voter list na mathang chahi gi February gi tang 9 da puthokani hairi Modutila thodoki matangda hearing chathakre athubada achumba wail fanglagani haibagi thajaba thamle ngarang December ki tang 9 irai numit ayuk pung 10 dagi hoduna modutila thodoki matangda victim ga loinana thodok asida chenariba mara leirapa miyoi singbusu session court silcharna assistant sessions judge number 1 ki kuthangda hearing on petition gi hiramda maigei animapu kaukhalakduna hearing chathakre thauramda victim gi maigei dagi advocate khangembam banipodo loinana justice demand committee for modutila rape victim JMRB dagi Vice President Moirangthem Thambal Treasurer Pratima Devi Executive Dr. Memchaton Amadi Lup asigi Coordinator Oiriba Mutum Gunadon Sarugyaki haina Justice Demand Committee for Modutila Rape Victim JMRB gi maigei dagi Treasurer Pratima Devi na pagdam lagle sigi hearing sigi matangda petition number 172 akhona hana pigiba petition namani misi petition ja akhoi written argument pigane hana court under section 301 da akhoi apply to bun modi petition do hearing hogi da hearing hobi mamang dana akhona argument se ilaga akhona submit to gi bun modi petition di matakta nasi dor rai pile akhona written statement pi je akhona written statement du gi matung inna Supreme Court ki case lo kharapi gi bado mado court nasi ninjang namme Hajik argument ki matang jawle moina laga argument defense counsel na argument to godam ni argument to nasido moina tawrara na haraban mathang date ma pide dimai don ba argument se loraga to judgment ki matang jawle kaise jam thuna logada ba mongom di uge tan noi jere lagi wakhan siga mari lena na aroi boine na aroi go point ko khangkening badi hoji bhatik ki matang sida Verdict se karigino have the verdict se nasagi justice se on gibanina judge se on gibanina aji ano bola iba judge se misina karamba mongda kene to verdict se la kadab no mise haji ke haibang amar kaigna the case law gi matung inna accused ki chahi tara kanu pi gi bani jail rigorous imprisonment pi gi bani na hoji ki judge anobola kone mana case makokte na matun mo paraga mana khangaga heng argument muta moi machine argument tonaraga akhona akhoi haibum de haigre written argument pi rabanna aje judge na kamaina consider to ba case matang da misi judge ki matak to lege kanodi
imprisonment te oigani chahi gi matang tani chahi kya piba lonari ba mo khara duna karamba section da mo chinjan gi ba attraction to gi ba madu gi matang da khana ningai hay argument mu tamado khangani All Assam Manipuri Women Maira Paibi Coordination Committee Central Committee Headquarters Silcharna Sribar GP Community Hall da December ki tarani thoi da pangtok ko doriba marfu mari suba nupilan ningsing kumon numida sida lebak miyamna aki tujung bayaudana lakpituna thoromasibu saruk jabiu haina Central Committee asigi maige dagi fongdorakre Kasar Sribar GP Community Hall da ngarang irai nimita pangtok ki ba paugi mifam adugi mangoinana Manipur da haukiba megi tang ahum dagi ngasi phauba sida irei baki tamak thawaina pontha oikraba athoba singbu ikai khumna bagaloinana makhoi gi thawaina lairemlenda mapugi nakta ingna chingna lairuna bagi tamak minute ama tumina leituna awaba phongdokhi Maira Paibi Committee asigi President Khomjinba Ongbi Aruna Devina haikibada Nupilal Ningsing Thorom asi lanai ginate masidi puari da yauduna leiraba ima kayana ireba kitamak sokna kibalan amani masi pangthok taba yadraba thorom amani baramaduna ozalai guru ima indol satra satri maruk mapang singna aki tujungba amata phawbidana saruk yabiu haijaki miyam gitamak khudong thiba thoktana ba cheksel thorang pumnamak sem saduna leire su haiki yamda ina haijaningi se asigi phajaraba akhoi nupi lan se mase chahi khuding gi pangthok taba jadraba mifam amani mase akhoi gi lanai gi nate puari gi wari ni masi akhoi gi nathai na ba yadraba numi se ningsing numin ache tawdaba yadraba mifam amani masi khallaga akhoi gi ima iben maira paibina asagi huji thoiba thodok masi su ningsing biraga manipur da ima laibak da khoi maira paibina laipak ngai adum haina akhoi su siga thoi daiba leite asigi tamakta mayam puna manglengbiru phaminaraga kadi wari tanaga daba khonaga daba akhoi sei su amaga thoi daiba leita banina masi tana pham thoi adun mayamna kadim ta wakhan chingna dana akhoi gi tamna aki akhang leitana sagi wakhan nungai taba kiramba ama tauba puna makto thadok piraga hayengi December gi taringi tarani thoi Sirba Community Hall, Sirba Karong, asida tawgadoriba nupilan, asida mayam pun nama lengbirak tanama sigi mayam lak pada kadi gumba asoy angam jauh tanaba ekoi nama sigi lambi loy na cinna loy jare banina mayam pun nama lengbirak pada kadimta apan balaite Central Committee asigi Chief Advisor Advocate Ngangom Ramakantana haikibada ichininau kharana Maira Loop ani asi punsin gadabani Maira Loop ani punsin rabadi nupilan gi thorom pangthok piganu haina paujel chatpa adu yamnamak thagat ningai ni makoina amata oibagi wakhalon ama purakliba si chauthok chaningai ni punsin ba haibasina aikhoi gi yaiphabani amadi pangalni adumainamak nupilanda thawaina pontha piduna ireba kankiba ima sing adugi maphamda heilei kachaba haibasi aikhoi pumnamakki su yaiphabani ima sing aduna su aikhoida yaipathaujal pibiga dawribani maramaduna ima ani punsinanaba honabiriba ichininau singna su aikhoina sinjariba tharoma sida saruk yabiduna aikhoi pumnamakki yaipathaujal niminasi haiba wafam thamki program si tawna honabada akhoida yamna akanba sapu mayam lakhi maramdi program si tawbagi matang sida Karamana program si ID kogi ani thopadu punjandragadi tawbi yaroi kholoi haibagi pot mayam am leigre adubo tasingna magdi majugi kano torising do pundradi tawbi yaroi kaina haido tasingna magdi hajar mo famni aji punbai ji faje punbai sina apun mana mioi bagi punsigi panganni adubo sagi punna bagi honabada mai factor mayam changi aduna sagi pulan ningi ba nungsi jaraba kogi civil organization nungsi jaraba kangu singodana aidi boy sumna tapire ima ina kogi mahuta ima amata da ima komjaki kai fajar poni mogi spirit mogi talent moina kasagi amatu begi wakal makapuri se masi Barak Tampak ta masi koi kwai digi chauthok chinga ba keno ne lawji Lakhipur online channel asibu yengbiri basingna pawa sibu like amati share tawbiu amati hojik phawba channel asibu subscribe tawbidri basingna subscribe tawbiu
Tongan tongan ba thoram sing da saruk yaranaba rajya gi mahima singi mantri Dr. Anos Bego hayeng nongmaijing nimit silchar da thunglaga dauri Mantri na nungthil da silchar parade ground da pangthokliba Assam Lairik Mela da saruk yagani loinana ate thorom kaya da sumahak saruk yaragani mathangi nimit da amuk Guwahati da hankhigani haina pawgi likun asina hairi Lakliba December ki tarani thoi nupi lan lingsing numit ki thoram asi apunbagi oina pangthok piroidaba oirabadi yumthong da maira katuna numit asi pangthoklagani haina Borkhal Action Team Sonai Kasar ki Secretary Pukrambam Nandababu ki video pauzilama da phongdorakli Kuramjari ai Kasar Sonai Borkhal ki Pukrambam Nandababu ai Borkhal Action Team ki General Secretary aduga lakliba December ki tantrani thoi pangthokadaba ekoi maira gi nupilal numit asida pangthokadaba thoroma sida akoi ani thokna pangthokani haibagi janingdaba phongdokna ekoi apunba maitai tengolna ima amatani ima amato yu punchanbiu haiduna hairiba sigidamakta apunba maitai tengol namkhai leitana Borkhal Action Team gi maikai digi sabachari loina aikoi ima singna karigumba ima ani thokna aikoi gi thoromasi pangthokpa taragadi aikoi lamdam sigi damukadi isa gi jumda isa gi mairamam kattuna haiba ima singbugi damakta akoi ningsing thorom pangthok sagani haibasi ai miyamda haizaraga miyam kuramda Lakhipur ahal maruk ki miyut kangbu amana chakot thorang mari lenana wakat cherol ama Lakhipur sub district ki ADC ki khutang da pisin khre hau khiba sagol se numit December ki tang tareta Lakhipur ahal maruk ki miyut kangbu amana Lakhipur ki assistant commissioner Sri Laksajit Gogoi ga unaduna tongan ba wakat sing yawba wakat cherol ama Assam ki chief minister yonana ba Lakhipur sub district asigi ADC ki khutang da pisin khre wakat sing adudi Lakhipur Mahkuma asigi loisang saba Lakhipur bu district ama ohenba binakandi khata police outpost ama thambiba loinana ningthemkhul gi lairai ningkhaiba ngakpiba Lakhipur primary health center asi phamung chama leiba hospital da onthok piba Silghat Paskandi amasung Singirbon Tulen Kun Barak Turel gi mathakta thong amamam sabiba haibana chingba wakat sing yauri mute kangbo asida lupki thoburen BP amasung member sing saruk yakhi haina thoburen ingudam binod na khangalakli Khanganja ma health care amadi paramedical science da University Grants Commission na sakhanglaba chahi amagi diploma chahi ani gi advanced diploma aduga chahi ahum gi bachelor of vocation course tamba yaragani Institute of Medical and Paramedical Science Silchar amadi Gracewell Hospital Manipur Silchar anina kusam naduna Lingya Vidyapit University Faridabad ki makhada course si tambiba hore health care gi field da skill development oiriba medical laboratory technician, operation theater technician, physiotherapist, radiology, imaging technician, patient care management na chingba 12 pass tawrabasing na tamba yaraba coursing asi tamduna isana isabu thabak pijabagi kudong saba lobiyo aduga nursing, yoga attendant, first aid training, emergency medical staff amadi RMP course na chimbagi atenba matamgi oiba course singi tamaktasu admission haujare SMDEP Civil Hospital Silchar da practical tobagi kudong chaba su thanjari akupa marol gi tamak Institute of Medical and Paramedical Science Ismail Market Central Road Silchar da lengsimbirabu natraga mobile number 939573245 da pau phaunabiyo Nungairaba Pao Kasar Pulertolda Holistic Therapy Center ama hangdukjare Yoga Acupressure amadi Physiotherapy gi matengna adomgi khwang naba khud haigatpa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laengnana bagitamak ngasimak lengsin biragu Senior Consultant Yoga Acupressure and Physiotherapy Specialist in Ortho and Neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fulertol Kasarasam Nongmaijing natabada numit khudingi ayuki pung 8 dagi numidangi pung 3 phawba layengzari mobile number 8638078821 ne
अरोइबदा मरुइबा पाव अमुखन्ना आसाम की ड्राफ्ट इलेक्टोरल रोल पुथोखरे हानदगी भोटर मसिंग लाख अनि की मयादा हेनगटले मोदुतिला थौदोकी मतंगदा हियरिंग चथखरे अथुबदा अचुमा वायल फंगलगनी हाइबगी थाजब थमले श्रीबारद पांथोकदोरिबा नुपिलाल निंगसिंग कुमोन असिदा मियामना अकी तुजुंगबा यावदना सरुक याबियो हाइरगले राज्य की महिमा सिंह की मंत्री डॉक्टर रनोज पेगु हयेंग नोमाइजिंग निमित्त सिलचरदा थुंगलगदौरे अमसुंग लखीपुर आहल मरुप की मिहुट कांगबो अमना चौकट थौरांग मरी लेनबा वकचेरोल अमा लखीपुर सब डिस्ट्रिक्ट एडीसी की खुतांग पिसिंख्रे लखीपुर ऑनलाइन यूट्यूब चैनल की खोमजिनबा पाव संदोकचबा ngasi gi oinadi matang asida loijare।